Welcome to another video. Mayam video se hawdringaida Pisum thongda leba Arduet closet na Ningol Chakauba amadi dukan sigi ahanba anniversary celebrate tawwaga mari lenana mayamgi mafamda give away ma puduna laksari hairiba give away gi video asi ai mayamgi mafamda share tawjaramge aduga ai gi channel sibu nongna yengbibo eragadi subscribe like and share tawwa ka wiramganu aduna give away gi video se hana yengminarasiko mayam Arduet closet ki ihan hanbo oina aikoina give away ma pura laksari give away si aikoina Ningol Chakauba amadi aikoigi anniversary gi mari lenana tokthokjabani mayamna support tawbiyo amadi lucky winner so oibiyu aduga aikoigi entry si 3 September dagi 25 September bo oigani aduga aikoina lucky winner si aikoigi 2 October da mayam mamangda reveal tawjagani mayamna amuktang thajanbiro aduga aikoigi rules mayam dudi screen da aikoina ijare adu mayamna munna pabiraga phajana rules singa aga thajanbiro asoi angam yaudana mayam lucky winner oiminarse mayam sina first prize oirani ko sigi color se ki second prize dana si leijare dagi third prize dana si oirani dagi sigi makhai manga thanga consolation gi do oidiba mayamna hojik video da ubigiba steps in the follow tawbiyu aduga mayamgi line abagi damakta aigi description da so steps in adu ai ijaramge Arduet closet ki Instagram page to so share tawjaramge magi link to aduga comment section da so pin tawraga thamjaramge step mayam du give away du kana balawiyu mayam mai leise hoje Arduet closet ki hek mamang da ne aduna dukan gi location se mayam gi phang da amtang share tawjaramge dukan se somda pisum thong leire pisum thong gi thong lala aga dagi somdana hobo marak rom dagi lakko lambi do oigadoni aduga lane number 2 su thai dukan se pharmacy amagi hek manakta leibani ko mayam dukan manung da sangaga mayam kai kai yawe hal so hai te saramge dele jare Arduet closet pisum thong na me kai dukan manung da kai kai yawe hal ani corner dagi mayam taminas isi adum ayamba leire matam gi polyester muka suit dagi polyester suit ahongba dagi maman khra ngwang khatpa loimak suna di leire sina lenin su ngakani adum shining yawi adugumba dagi songi sina poly cotton pungri khanbi khandabi loi suna ba leire dagi somda su one by su leiri dai phane muka phenbi kai kai loi suna ba makhan gi loi leire mayam adu labiu offer su dum thajari chako mayagi adam wala kada bi stock su yang wali uji jok sala ni chako ba gi ena su ko mayam la ko wali Try sina double dying shoot hanin tang oi bi si dang aura sia bi lei re dagi lenin thane nga to oi nga tani sai lei sing sina double dying thane nga to ni su oi bi na re lenin thane nga sai sina lenin thane nga tani ano ba yang la ni ko i dak chabo bagi mayam swagi sina muka sungatani si maina muka su hajabani adum makhan chakobagi offer adum tawjani ai lapu lagi offer hajari sina ki single nga tawai bini anu bayam lakhini chako mayagi dai mathaki sina khang phani nga tani ko swagi se sida plain su yaure dagi jari kina arang bina nambodo du su yaure swagi sina mayung maphen aphuti muka ngatani rani mapum so dum khara dum lai yang kana di lai te rani marak tai bi do manau na yam batham ne gi di dum pa ma di oda to adi ba ma di dum lai yo di yam chako bagi handaki dum ba polyester suit mamana dum marai ba dum tai dum anam ko ni na ta ba dum feeling ma sing do mamana dum ma hong ma da adagi sina double dyeing suit cotton gi oi bi do sidi adum chawai yang khaidang thajai koi ane ka yam tha la ma thajai sai da dai se ko dum thai hanan ma chako bagi oi aduna mayam Arduet closet ta lapiro aduga ngasai ai usagi ba give away du su kana ba lawiyu aduga anong stock mayam su la ni na mayam da mu thamjare aduna chako bagi give pinning ba athina tamning ba loina ma yawani aduna mayam mention biro Arduet closet Pisum thong lane number 2 opposite Pisum bridge no khadana haidare mamangi lambi su loi thum le ra me sang pa da ha ku ji ki nga ti no no ku ji ka ka ma ta ri
ꯄꯥꯛꯄꯩ ꯀꯣꯛ ꯇꯥꯡꯅ ꯆꯠꯄ ꯉꯁꯤꯁꯦ ꯑꯩꯈꯣꯏ ꯕꯕꯥꯒꯤꯁꯨ ꯕꯔꯊꯗꯦ ꯇꯥꯏꯌꯦꯕ ꯑꯗꯨꯅ ꯍꯣꯔꯦꯟ ꯄꯣꯛ ꯂꯩꯕ ꯆꯠꯂꯨꯈꯤꯒꯦ ꯍꯧꯖꯤꯛꯁꯦ ꯑꯗꯨꯒ ꯍꯣꯔꯦꯟ ꯍꯜꯂꯛꯑꯒ ꯕꯔꯊꯗꯦ ꯁꯦꯂꯦꯕ꯭ꯔꯦꯠ ꯇꯧꯕ ꯑꯗꯨꯗꯒꯤ ꯄꯣꯛ ꯊꯣꯡꯕ ꯚꯤꯗꯤꯑꯣꯁꯤꯡꯗꯣ ꯑꯩ ꯃꯇꯦꯛ ꯃꯇꯦꯛ ꯅꯝꯃꯒ ꯃꯌꯥꯝꯗ ꯎꯠꯆꯔꯛꯀꯦ ꯑꯗꯨ ꯅꯨꯡꯉꯥꯏꯒꯅꯤ ꯑꯗꯨꯝ ꯈꯟꯖꯩ ꯑꯗꯨꯒ ꯑꯩꯒꯤ ꯆꯦꯅꯦꯜꯁꯤꯕꯨ ꯅꯧꯅ ꯌꯦꯡꯕꯤꯕ ꯑꯣꯏꯔꯒꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯣ ꯃꯌꯥꯝ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯁꯦ ꯍꯦꯛꯇ ꯀꯥꯎꯔꯝꯃꯦ ꯑꯗꯨꯅ ꯌꯥꯝ ꯇꯣꯏꯅ ꯍꯥꯏꯌꯦꯅꯁꯨ ꯃꯌꯥꯝ ꯋꯥꯔꯧꯕꯤꯒꯅꯨ ꯑꯗꯨꯒ ꯑꯩꯒꯤ ꯆꯦꯅꯦꯜꯁꯦ ꯍꯟꯗꯛ ꯆꯍꯤ ꯂꯣꯏꯗ꯭ꯔꯤꯉꯩꯗ 5K ꯐꯥꯎꯗꯗꯤ ꯌꯧꯍꯟꯕꯤꯌꯣꯕꯀꯣ ꯑꯩꯁꯦ ꯍꯥꯟꯅ ꯚꯤꯗꯤꯑꯣ ꯃꯌꯥꯝ ꯑꯃ ꯊꯥꯒꯠꯂꯝꯕꯅꯦ ꯑꯗꯣ ꯃꯔꯛ ꯑꯃ ꯌꯥꯝ ꯀꯨꯏꯅ ꯂꯦꯞꯄꯨꯔꯦꯕꯀꯣ 6 months ꯂꯦꯞꯄꯨꯔꯦ ꯑꯗꯩ ꯃꯔꯛꯇꯁꯨ ꯑꯃꯨꯛ 4 months ꯂꯦꯞꯄꯨꯔꯦ ꯍꯧꯖꯤꯛꯇꯤ ꯑꯩ ꯑꯗꯨꯝ ꯆꯥꯡ ꯅꯥꯏꯅ ꯌꯥꯝ ꯇꯣꯏꯅ ꯊꯥꯒꯠꯂꯛꯇ꯭ꯔꯒꯁꯨ ꯑꯩ ꯆꯥꯡ ꯅꯥꯏꯅꯗꯤ ꯊꯥꯒꯠꯆꯔꯕꯅꯦꯕ ꯑꯗꯨꯅ ꯃꯌꯥꯝꯒꯤ ꯑꯄꯥꯝꯕ ꯂꯩꯔꯒꯁꯨ ꯀꯣꯃꯦꯟꯇ ꯑꯗꯨꯝ ꯏꯕꯤꯔꯝꯃꯣ Happy birthday to you. Happy birthday to you. ꯑꯉꯥꯡꯅꯤꯅ ꯗꯗꯧꯒꯤ ꯏꯁꯩꯒ ꯑꯝꯇ ꯁꯛꯄ ꯂꯥꯛꯄ ꯀꯩꯝ ꯀꯥꯟꯗꯦ ꯍꯟꯗꯛ ꯑꯩꯈꯣꯏ ꯃꯌꯥꯝ ꯅꯨꯡꯉꯥꯏꯇꯦ next. Đâu kita ngambil lo. Sida juga kita ngambil aja. Sida juga kita ngambil aja. Yang mana tapi tak. Nanti aku cek itu ya. ꯉꯥꯎꯕꯒ ꯑꯣꯏꯒꯅ ꯄꯤꯔꯛꯄ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯑꯩꯅꯗꯤ ꯊꯕꯛ ꯐꯪꯗꯕꯗ ꯌꯥꯎꯕ ꯉꯝꯗ꯭ꯔꯦ ꯁꯤꯅ ꯏꯅꯤꯗꯥꯅ ꯄꯤꯔꯛꯄ ꯊꯦꯡꯀ꯭ꯌꯨ ꯏꯅꯤꯗꯥ ꯆꯟꯕꯤ ꯏꯆꯥꯅꯨꯄꯤ ꯗꯨꯕꯥꯏꯗ ꯂꯩꯕꯗꯣ ꯃꯥꯅ ꯊꯥꯕꯤꯔꯛꯄ ꯑꯗꯒꯤ ꯁꯤ ꯀꯆꯧꯔꯤꯅꯦ ꯁꯤꯅ ꯃꯦꯅꯥꯎꯕꯤꯅ sina Biros sina Birosa Yanen sina Nipena sina Koiga Nauga Hanune na kane Hanu mo na yung nakanay Hanu ko ay ba na yung nakanay Hanu ko ay rikit ang pangalan Angang beti hanu mo na yung nakanay Sisu sana thabirak Sisu Sivina ni thank you Tansan Dubai ito lang ba ayos ni bidala ko Kayo sa ima na tino kayo sa gila ingay gini. Tutur pa mga mo yung nagado. Tigi sa hiyo. Kiem din Yam sa san giống thế nào vậy? Có nên ốp sang không nữa? Không ai yêu sao Cái gì xả là sai à? Sini mangsa bapak Thì mang ra kan di Jamal ya tamsa Cái đấy là sai mi mà nó niệm kỹ mà sao cái tận lấy ra cả hao đấy hao rồi hao đấy Hao yang hay din ang huwa. kia kia mà hay sini kan hao Yang hay din ang huwa. Dagi biro su guri lama pire achapo na thamam leitre eni dai khangau dudi kakana khudak ta numsen kare tu ai sa gi su yam hau re ke tu hau re achapo ju biro piye aduna asian base ka maning yo hao cái tao mình đi sòng đi rồi kia tu ni ni hai bạn cái lúc हम दो की तो दाई sòng đi rồi Ke ditang pa ni ng dino sa ni bigri yak yak. Aduna na kia tu ông ấy là con cái tam ni này Kaya mo kurang kaya, Loti
Sina Yenaubi na leba. Loire. Bye bye. Wa ga lom chi dan chi bye bye. Lao ta thân. ꯃꯅꯤꯡꯗꯒꯤ ꯀꯣꯀꯥ ꯀꯣꯂꯥ ꯑꯃ ꯊꯛꯆꯜꯂꯒ ꯍꯣꯔꯦꯟ ꯈꯔ ꯌꯥꯝ ꯆꯥꯕ ꯉꯝꯅꯕ ꯑꯩꯈꯣꯏ ꯂꯝꯕꯤꯁꯦ ꯌꯦꯡꯍꯜꯂꯛꯀꯦ ꯌꯥꯝ ꯐꯖꯕꯅꯦ ꯐꯖꯗ꯭ꯔꯥ ꯍꯜꯂꯦ ꯆꯠꯄ ꯌꯥꯔꯔꯣꯏ ꯆꯠꯄ ꯅꯠꯇꯦꯅꯦ ꯁꯤꯗ ꯂꯧ ꯂꯤꯡꯅꯤ ꯍꯥꯏꯁꯤꯗꯤ ꯀꯩꯅꯣꯒ ꯃꯥꯜꯂꯦ ꯊꯦꯅꯥꯎꯒꯤ ꯂꯨꯍꯣꯡꯕꯗꯗꯤ ꯃꯤ ꯉꯥꯟꯊꯣꯛꯅꯤ ꯁꯤꯗꯤ ꯑꯗꯨꯗꯤ ꯑꯩ ꯉꯁꯥꯏ ꯗꯨꯀꯥꯟꯗ ꯍꯪꯉꯨꯔꯦ ꯂꯥꯛꯑꯣ ꯊꯣꯛꯁꯤ ꯂꯥꯛꯑꯣ ꯍꯧꯖꯤꯛ ꯀꯆꯧꯔꯤ ꯀꯩꯀꯥ ꯃꯌꯥꯝ ꯆꯥꯁꯟꯈ꯭ꯔꯕꯅꯤꯅ ꯑꯣꯛꯇꯣ ꯆꯥꯕ ꯉꯝꯅꯕ ꯅꯠꯇ꯭ꯔꯗꯤ ꯃꯥꯡꯖꯗꯣꯏꯕ ꯑꯦꯛꯁꯔꯁꯥꯏꯁ ꯂꯣꯏ ꯇꯧꯔꯗꯕꯅꯤ ꯍꯧꯖꯤꯛ ꯍꯣꯔꯦꯟ ꯑꯣꯛ ꯄꯨꯔꯥ ꯐꯨꯗꯅꯕ ꯆꯥꯕ ꯇꯨꯝꯈ꯭ꯔꯗꯤ ꯑꯣꯛꯇꯣ ꯂꯣꯏ ꯐꯨꯖꯜꯂꯦꯗꯅ ꯑꯂꯨꯒ ꯑꯝꯇ ꯆꯥꯔꯔꯣꯏ ꯑꯣꯛ ꯉꯥꯛꯇꯅꯤ ꯈꯟ ꯈꯟ ꯆꯥꯊꯣꯛꯇꯣꯏꯁꯦ ꯌꯥꯝ ꯂꯤꯛꯀꯅꯨ ꯁꯣꯗꯥ ꯃꯥꯡꯒꯦ ꯇꯣꯟꯇꯣꯟꯁꯦ ꯕꯨꯠ ꯌꯥꯝ ꯀꯤꯕ ꯑꯉꯥꯡꯅꯦꯕ ꯃꯥꯁꯦ ꯃꯊꯟꯇ ꯃꯄꯥꯟ ꯊꯣꯛ ꯉꯝꯗꯕ ꯕꯨꯠ ꯌꯥꯝ ꯀꯤꯕ ꯁꯣꯏꯗ꯭ꯔꯦ ꯁꯦꯟꯗꯟ ꯇꯥꯍꯧꯋꯦ ꯀꯥꯏꯅ ꯇꯧꯕꯗꯣ ꯕꯨꯠ ꯎꯗꯅꯕ ꯆꯦꯜꯂꯛꯄꯗꯣ ꯑꯗꯨꯒꯨꯝꯕ ꯑꯉꯥꯡꯅꯦ ꯃꯥꯁꯦ ꯁꯥꯏꯀꯜ ꯊꯧꯔꯛꯎꯕꯗꯤ ꯃꯊꯟꯇ ꯀꯩꯅꯣ ꯈꯣꯏ ꯄꯥꯏꯔꯛꯄ ꯃꯥꯜꯂꯣ ꯀꯤꯂꯣ 2ꯒ ꯒ꯭ꯔꯥꯝ 900 ꯁꯦꯝꯕ ꯈꯣꯠꯄ ꯂꯣꯏ ꯂꯩꯔꯦ ꯆꯥꯡ ꯑꯣꯏꯔꯦ ꯐꯠꯇꯕ ꯍꯥꯏꯇꯥꯔꯦ ꯃꯁꯛ ꯌꯥꯝ ꯊꯤꯍꯜꯂꯦ ꯃꯥꯏ ꯃꯆꯨꯗꯣ ꯈꯛꯇꯤ ꯂꯧꯋꯦ ꯇꯦꯛꯁꯤꯁꯦ ꯑꯆꯧꯕ ꯍꯣꯇꯦꯜ ꯃꯌꯥꯡꯒꯤ ꯍꯣꯇꯦꯜ ꯑꯆꯧꯕꯁꯤꯡꯗ ꯁꯤꯖꯤꯟꯅꯔꯤꯕ ꯑꯗꯨꯒꯨꯝꯕꯗ ꯆꯥꯛ ꯊꯣꯡꯕ ꯈꯣꯠꯄ ꯌꯥꯝ ꯅꯨꯡꯉꯥꯏꯕꯅꯤ ꯕꯤꯔꯌꯥꯅꯤꯒ ꯍꯧꯅꯔꯤꯕ ꯑꯗꯨꯃꯥꯏꯅ ꯌꯨꯝꯒꯤ ꯆꯥꯛ ꯊꯣꯡꯕꯗꯁꯨ ꯒ꯭ꯌꯥꯟ ꯄ꯭ꯔꯦꯁꯔ ꯀꯨꯀꯔ ꯔꯥꯏꯁ ꯀꯨꯀꯔ ꯅꯠꯇꯕ ꯁꯤꯒꯨꯝꯕꯁꯤꯗ ꯑꯗꯨꯝ ꯊꯣꯡꯕ ꯁꯤꯖꯤꯟꯅꯕ ꯅꯨꯡꯉꯥꯏꯕꯅꯦ ꯀꯥꯗꯕ ꯁꯤꯖꯤꯟꯅꯔꯦ ꯌꯥꯝ ꯃꯈꯟ ꯃꯈꯟ ꯁꯥꯏꯖ ꯌꯥꯝ ꯂꯩꯌꯦꯕ ꯑꯗꯨꯒ ꯁꯤꯒꯤ ꯇꯦꯞꯁꯤꯗꯤ ꯃꯌꯥꯝ ꯑꯩꯅ ꯗꯦꯜꯂꯤꯗꯒꯤ ꯂꯩꯔꯛꯄꯅꯦꯕ ꯑꯗꯨꯒ ꯌꯥꯝꯁꯨ ꯍꯣꯡꯅ ꯂꯧꯔꯛꯈꯤꯕꯁꯤ 600ꯗ ꯂꯧꯔꯛꯄꯅꯤ ꯑꯗꯨꯒ ꯃꯥꯒꯤ ꯃꯈꯥ ꯀꯩꯀꯥꯁꯤꯁꯨ ꯌꯥꯝ ꯊꯥꯏꯌꯦ ꯑꯗꯨꯅ ꯁꯥ ꯊꯣꯡꯕꯁꯨ ꯐꯅꯌꯥꯝ ꯁꯤꯖꯤꯟꯅꯔꯦ ꯑꯗꯣ ꯁꯨꯡꯀꯥ ꯀꯥꯁꯤꯟꯗꯦ ꯂꯨꯄꯥꯁꯨ ꯁꯨꯡꯀꯥ ꯀꯥꯁꯤꯟꯗꯦ ꯑꯩ ꯗꯥꯎ ꯌꯥꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯁꯤꯒꯤꯁꯦ ꯄꯨꯡ ꯑꯃ ꯈꯔ ꯃꯤꯅꯤꯠ 5-10 ꯄꯨꯜꯂꯕꯅꯤ ꯑꯗꯨꯅ ꯁꯤ ꯑꯃꯨꯛ ꯊꯝꯖꯒꯦ ꯑꯩꯒꯤ ꯈꯨꯊꯣꯡꯗ ꯂꯧꯈꯤꯕ ꯊꯥꯎꯗꯣ ꯃꯔꯣꯏ ꯈꯤꯇꯪ ꯉꯧꯒꯦ ꯇꯦꯖꯄꯇꯥ ꯍꯥꯞꯄꯦ ꯗꯥꯜꯆꯤꯅꯤ ꯑꯃ ꯃꯍꯤ ꯑꯃ ꯕ꯭ꯂꯦꯛ ꯑꯗꯒꯤ ꯀꯥꯔꯗꯥꯃꯣꯝ ꯀꯔꯤꯕ
ꯈꯨꯍꯥꯎꯁꯤꯗꯤ ꯑꯇꯣꯞꯄ ꯃꯍꯥꯎ ꯑꯃ ꯆꯦꯟꯗꯣꯏꯅꯤ ꯑꯣꯛꯇ ꯑꯩꯁꯨ ꯑꯍꯥꯟꯕꯅꯤ ꯆꯥꯗꯣꯏꯁꯦ ꯃꯥꯏ ꯚꯤꯗꯤꯑꯣꯒꯤ ꯌꯦꯡꯕꯗ ꯌꯦꯡꯗꯦꯍꯦ ꯑꯇꯣꯞꯄ ꯊꯥꯎ ꯑꯝꯇ ꯃꯤꯛꯁ ꯇꯧꯗꯕ ꯌꯥꯔꯤꯉꯩ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯑꯇꯣꯞꯄ ꯊꯥꯎ ꯑꯃ ꯇꯧꯕ ꯃꯇꯝꯗ ꯉꯁꯥꯏꯒꯤ ꯃꯁꯥꯗ ꯇꯤꯟ ꯌꯥꯎꯔꯝꯃꯁꯨꯅꯦ ꯁꯤꯉꯥꯏ ꯉꯁꯥꯏ ꯊꯥꯎꯗꯣ ꯇꯤꯟ ꯀꯥꯡ ꯌꯥꯎꯔꯝꯃꯁꯨꯅꯦ ꯇꯤꯟ ꯃꯄꯥꯡ ꯀꯟꯈꯠꯂꯛꯀꯅꯦꯕ ꯂꯥꯁ ꯑꯣꯏꯅ ꯑꯣꯛ ꯆꯥꯒ꯭ꯔꯦ ꯆꯍꯤ ꯀꯌꯥꯗ ꯆꯥꯒ꯭ꯔꯦ ꯀꯨꯏꯔꯦꯗ ꯑꯣꯛꯇꯤ ꯌꯥꯝ ꯀꯨꯏꯔꯦ ꯍꯥꯟꯅꯁꯨ ꯌꯥꯝ ꯀꯟꯅ ꯆꯥꯗꯦ ꯏꯁꯥꯅ ꯊꯣꯡꯗꯤ ꯌꯥꯝ ꯊꯣꯡꯉꯦꯕ ꯑꯗꯨꯒ ꯆꯥꯅꯤꯡꯕ ꯐꯥꯎꯕ ꯍꯥꯏꯕꯗꯨ ꯑꯩꯈꯣꯏꯅ ꯑꯗꯨꯒꯤꯗꯤ ꯀꯩꯅꯣ ꯇꯧꯗꯦ Terima kasih. ꯂꯣꯏꯁꯜꯂꯦ ꯐꯗꯤꯒꯣꯝ ꯊꯥꯛꯑꯦ ꯑꯗꯒꯤ ꯃꯨꯟꯕ ꯌꯥꯕ ꯁꯥ ꯑꯂꯨ ꯂꯣꯏ ꯆꯞ ꯆꯥꯅ ꯃꯨꯜꯂꯦ ꯃꯆꯨ ꯃꯔꯥꯡ ꯑꯗꯨꯝ ꯌꯥꯔꯕ ꯃꯥꯜꯂꯦ ꯑꯗꯣ ꯑꯉꯥꯡꯁꯤꯡꯅ ꯊꯣꯡꯕꯤꯌꯣ ꯀꯟꯅ ꯍꯥꯏꯔꯝꯕꯗꯒꯤ ꯊꯣꯡꯕꯅꯤ ꯑꯩꯗꯤ ꯆꯥꯗꯦ ꯑꯗꯨꯅ ꯃꯣꯏꯅ ꯍꯥꯎꯏ ꯍꯥꯎꯇꯦ ꯑꯗꯨ ꯃꯣꯏ ꯍꯥꯏꯍꯜꯂꯒꯦ ꯑꯗꯨꯗ ꯁꯨꯝ ꯂꯣꯏꯁꯤꯟꯖꯔꯒꯦ ꯊꯣꯡꯕꯒꯤ ꯊꯕꯛꯁꯦ ꯁꯤꯁꯤꯅ ꯑꯣꯛ ꯆꯥꯗꯕ ꯃꯌꯥꯝꯒꯤ ꯉꯥ ꯑꯇꯣꯏꯕ ꯊꯣꯡꯕꯅꯤ ꯄꯦꯡꯕꯥ ꯑꯇꯣꯏꯕ ꯑꯣꯛ ꯆꯥꯗꯕ ꯃꯌꯥꯝ ꯍꯥꯟꯅ ꯍꯥꯎꯑꯦ ꯉꯥꯅ ꯄꯥꯁ ꯇꯧꯔꯦ ꯐꯖꯅ ꯍꯥꯎꯋꯦ ꯑꯣꯛ ꯊꯣꯡꯕꯁꯦ ꯅꯪ ꯌꯥꯝ ꯅꯝꯕꯤꯌꯣ ꯉꯁꯥꯏ ꯍꯥꯏꯇꯥꯔꯦ ꯉꯁꯤꯗꯤ ꯍꯛꯆꯥꯡ ꯉꯝꯗꯕꯅꯤ나 ꯈꯤꯇꯪ ꯆꯥꯔꯒꯦ ꯆꯥꯛꯁꯦ ꯀꯗꯥꯏꯗꯅꯣ ꯊꯥꯎ ꯂꯧꯊꯣꯛꯄꯤ ꯇꯧꯋꯦ ꯊꯥꯎ ꯈꯔ ꯂꯧꯊꯣꯛꯑ ꯉꯧꯕꯗꯣ ꯑꯗꯨ ꯇꯧꯋꯦ ꯄꯟꯈꯤꯕꯗꯒꯤ ꯌꯥꯝꯅꯗꯤ ꯑꯣꯚꯔ ꯆꯥꯁꯤꯟꯖꯅꯨꯀꯣ ꯅꯪ ꯅꯀꯣꯛ ꯉꯥꯎꯕ ꯇꯧꯕꯗ ꯑꯃꯨꯛ ꯅꯪ ꯁꯤ ꯁꯥꯊꯤꯕꯅꯤꯀꯣ ꯑꯩꯈꯣꯏ ꯕꯥꯒꯅ ꯉꯁꯥꯏ ꯁꯣꯛ ꯇꯧꯔꯒ ꯊꯣꯡꯉꯤꯕꯅꯤ ꯑꯗꯣ ꯑꯣꯛ ꯊꯣꯡꯕꯁꯦ ꯃꯈꯜ ꯂꯩ ꯁꯤꯁꯨ ꯌꯥꯝ ꯍꯥꯎꯋꯦ ꯅꯣꯕꯤꯗꯤ ꯀꯔꯤꯝ ꯍꯥꯏꯔꯛꯇꯦꯅ ꯂꯦꯊꯣꯛꯑꯕꯣ ꯀꯩꯅꯣ ꯆꯥꯕ ꯀꯌꯥꯝ ꯀꯨꯏꯒꯦ ꯆꯥꯕ ꯑꯩ ꯇꯨꯃꯤꯟ ꯂꯩꯇꯕ ꯑꯣꯖꯥꯅ ꯍꯥꯎꯃꯟꯒꯦꯗꯅ ꯋꯥ ꯉꯥꯡ ꯉꯝꯗ꯭ꯔꯕꯅꯤ ꯅꯪ ꯀꯩꯗꯧꯕ ꯆꯥꯗꯕ ꯑꯩ ꯚꯤꯗꯤꯑꯣ ꯁꯦꯟꯅꯕꯗꯒꯤꯅꯤ ꯆꯥꯗꯣꯏꯅꯤ ꯆꯤꯡꯋꯥꯡ ꯍꯩꯒꯣꯛꯈ꯭ꯔꯦ ꯂꯦꯝꯃꯦꯅ ꯆꯤꯡꯃꯥꯡꯗꯨꯗꯤ ꯐꯨꯜ ꯑꯣꯏꯔꯦ ꯍꯥꯏꯔꯣ ꯍꯦꯛ ꯆꯥꯕꯒ ꯂꯣꯂꯤꯄꯣꯞ ꯑꯅꯤ ꯆꯥꯈ꯭ꯔꯁꯤꯗꯤ ꯆꯥꯗ꯭ꯔꯤꯉꯩꯗ ꯆꯥꯗ꯭ꯔꯕ ꯆꯥꯈ꯭ꯔꯦ ꯍꯌꯦꯡꯒꯤ ꯊꯝꯖꯤꯟꯈ꯭ꯔꯦ ꯄꯪꯉꯦ ꯃꯌꯥꯝ ꯐꯨꯜ ꯆꯥꯕꯩꯗꯤ ꯎꯠꯆꯔꯔꯣꯏꯒꯦ ꯑꯗꯨꯒ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯅꯧꯅ ꯌꯦꯡꯕꯤꯕ ꯑꯣꯏꯔꯒꯗꯤ ꯂꯥꯏꯛ ꯁꯤꯌꯔ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯣ ꯑꯗꯨꯒ ꯀꯣꯃꯦꯟ ꯁꯦꯛꯁꯟꯗꯁꯨ ꯑꯩꯈꯣꯏ ꯕꯥꯗ ꯕꯥꯔꯗꯦꯒꯤ ꯋꯤꯁ ꯄꯤꯕꯤꯔꯝꯃꯣ ꯃꯌꯥꯝ ꯌꯦꯡꯕꯤꯕꯩꯗꯃꯛꯇ ꯊꯦꯡꯛ ꯌꯨ ꯑꯗꯨꯗꯤ ꯃꯌꯥꯝ ꯃꯊꯪꯒꯤ ꯕ꯭ꯂꯣꯛꯇ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ ꯑꯗꯨꯅ ꯂꯥꯏꯛ ꯁꯤꯌꯔ ꯑꯦꯟ